ngasi gi oiba tongan ba collection khara miam de khudol tamjage thokiba kuirabasu achumba asengbadi khangpham thokpra Manipur Human Rights Commission gi member khanbagi mifam anirak kaubada lakidaba okram ibobida meeting gi notice pikibra natraga pikidabra haiba wafam thamjage haukiba matamda thokiba thodo watokseng punamak ayamana soibadagi accident dagi thokiba masing yamdabagi matakta thoktaba yadaduna thokiba thoonkiba thodokseng oibana ngasi pawbada mirol asina puwari history bu maru oina subject ama oina tamnabada natana akhang aishingna nainaribani Maramasina haukiba matamda thokiba thodokseng nainaraga thodokseng adugi manungdagi thoonpham thokpadagidi thoondabana hena phagani khanba thodokseng macha khaina khandoktuna nainaribani Maramasina ngasidagi chahi nipalongi mamang kumja 2017 gi August 13 Manipur LEI-NGAK Human Rights Commission MHRC gi chairperson khanabagi mioising recommend taunaba committee ama constitute tawre haiki order aduda committee ase Protection of Human Rights Act 1993 gi section 22 gi subsection 1 gi makada governor na ayaba piduna sembani haiki committee asida chief minister na chairperson oiraga members singdana Manipur Legislative Assembly gi speaker home department gi minister in charge amasung Manipur Legislative Assembly gi opposition leader na oigadabani haiki Law and Legislative Affairs Committee na MHRC gi chairperson khanabagi mioising recommend taunabagi damak committee assembly haikrabagi matung June 2018 da matamadugi secretary law na committee asina MHRC gi member ani khanaba mioising recommend taunabagi meeting ama June 2018 gi ayuk pung 13 tarakpada chief minister secretariat ki office ta pangthoklagani haibagi notice ama thoki pauksi amana phangba notice adu assembly gi speaker amasung matamadugi LEI-NGAK ki opposition leader o ibobida address tawkibani notice adugi matungina committee gi members singna matam sana saruk yabina bahaki adumoinamak mifamasi pangthokani lepkiba June 2018 da matam adugi law secretary na atopa committee asigi meeting notice ama muk thoki notice aduda June 2018 da pangthokani leplamba committee gi meeting adu July 2018 gi ayuk pung 10 tarakpada chief minister secretariat ki office ta pangthoklagani hairakhi ani suba meeting gi notice asisu speaker amasung matam adugi LEI-NGAK ki opposition leader o ibobida address tawki ani suba meeting notice asigi matung ina committee gi mifam adu matam adugi chief minister amasung home department gi minister in charge and biren amasung speaker Y Kemchan na saruk yaduna pangthoki adumoinamak committee asigi member ama oiriba opposition leader o ibobidi saruk yakide matang asida lakliba wafamdi mifam adu pangthoknabagi damak anirak hanna thokiba meeting gi notice sing adu committee gi member ama oina saruk yapam thokiba opposition leader o ibobigi khutta yahon kibra natraga yahon kidabra haibasni karigumba meeting asigi notice ta mahak ki maming yauribanina mahakna meeting gi notice ki copy phanglabadi copy aduda mahakna phangli haibagi khuyek piba copy leibra haibasisu wang ama oirakli thaudo asigi matangda paukse amana phangba official document ta yumpham oiba pauna haibada MHRC gi damak pangthokiba meeting adugi ahanba masung anisuba notice sing committee gi member okram ibobida yahon kibra yaholagana mahakna receive torokbagi copy leibra haibagi matangda RTI ki kutangda hanglakiba wang amaga mari lenana file tarukiba first appeal number 7 of 2025 ki pokhum oina Law and Legislative Affairs ki under secretary SPIO na thasigi anida RTI applicant aduda pirakhiba chirolamada mahakna RTI ki kutangda phangningliba information adugi meeting gi notice phangadaba miyoi gi signature yawba mari leinaba document adu could not be traced in relevant file haina phongdorokiba leide hairi adumoinamak hiramasigi matangda Manipur LEI-NGAK ki Law and Legislative loisangi bekaidagi aseng bachumba sing soidana lerangani haina thajanani hairi marathana langthabalda World War II gi matamgi potchai kuchu khulai oiramgani thajaba kaya ama lebak tawbada thengnare hairi Maka satarakpada nungtil paukse ki chifong ama oiriba pauning kholdagi lokhotchadaga thamjage opposition gi MLA manga leiriba asida MLA kunga manga khakpi rabadi tha taruk phawbugi manungda anoba LEI-NGAK ama semdona miyamgi apamba pangthokpa ngamgani haiba lokeshor yofam thamjage lamdam asida thamliba president rule PRC tasengna president rule na natraga personal rule la haiba khangma ngamdre amadi Manipur da hojik leiriba phibam asida makata na PR sang tharakpa tarabadi maduda thorakpa apaphattagi teksak pumba hojik leiriba BJP amadi
amadi masiga chaminariba MLA singna pugadabani haina Kundrakpam Assembly Constituency gi MLA Toksom location na phongdoragli wafam asingasi upal thasi upal hinganchi haiba timda June 13 dagi hauduna Manipur gi mafam kaya da chattuna miyamda paujal pikiba environmentalist Manikanta Mutum okpagi Manipur Press Club ta pangthokiba thoramamaga mari leinana phongdokhibani Kundrakpam Assembly Constituency gi MLA Toksom location na Khangabok AC gi MLA Okram Suraj Kumar SDPO ICDS Project Wangoi gi Sinam Tampha MOBSTA Group of Institution gi Managing Director Manoj Cheshabam Organization Secretary and Proprietor Tanya Fizol gi Wairokpa Bichan Like-Minded Group LMZ Manipur gi Secretary Ojit Chorokhaibam Social Worker Alhaz Riyauddin Khan Saina gi Chairman and Managing Director Dr. S. Kumar Actor and Social Activist Sadananda Hamom Amadi BCPC Manipur Headquarter gi Advisor SM Ibom Sana Athoiba Mitunglen Oina Saruk Yakhibaga Thoramaduda MLA location na makata raduna BJP amadi makhoi ga chaminariba MLA yankai leiba party na anauba lengak ama semba ngamdana leiriba asi opposition gi MLA manga leiriba asida MLA kunga manga khakpi rabadi tha taruk phawbugi manungda anauba lengak ama semduna miyamgi apamba pangthokpa ngamgani karigumba ngamdrabadi punchi chupagi oina MLA phamdagi thadokpa phawba ngamgani haiki mahakna makata na hai honglakliba aing asagi khalasi yengduna upalama yandringai upalama hana thabagi hainabi thamsi haiki makata na parliament ki nungzumi phamgi AHOUBA NUMITA MEI HOUKHRE Lok Sabha maridak yaithoki Rajya Sabha da bill ama pass tauki Lok Sabha gi speaker Om Birla lauthoknaba BJP yauna MP chamaga nipuga mangana demand taukhre Rajya Sabha gi chairman Jagatip Dhankar lauthoknaba member humpugomdoina aiba chirol pisinkhre mahoksagum ngasi parliament mipam haubagi pungpham da chapmanana Lok Sabha amasong Rajya Sabha gi nungzum mipam chathaba haukrabasu opposition gi mekaijagi pahalgam terror attack amasong operation Chindur yauna lebak asida mayoknaba issuesingi matangda Sabha animakta puthokhtuna khanagadabni haina demand tawrakpadagi chumna charangnabada natana house animakta MEI HOUKHRE Lok Sabha da opposition members singna mipam haurakpada panthadana demand asi taladuna protest tawrakpadagi tingkhang mari rakta house asi adjourn tawraba matungda makhataba mipam hayeng chathanaba lepki protest tawrakiba members singi maraktagi Prime Minister Narendra Modi na house da saruk yaradaba asi palgam terror attack ki matangda khananaba thorang lokhattabani haina maral sikhi adumoinamak Union Minister singi manungda Rajya Sabha da JP Nada amasong Lok Sabha da na Kiran Rijuna lengaki mekaidagi members sing na pamliba khananainaba sing adu chathanaba thorang tawri adumoinamak khananainabagi business sing adu parliament ki rule ki matungina tawgadabani haina phongdokhi adumoinamak Rajya Sabha gi wang paukumgi matamda Ahmedabad aircraft ki thawdoki matangda members sing na hanglakiba paukum sing Civil Aviation Minister K Ramon Naidu na paukumki mahangna makhata na phongdokibada thawdok adugi chathariba investigation loraba matungda Aircraft Accident Investigation Bureau AAIB na pirakpa final report na achumba pakhum oigani aduga bureau asina chatharagliba investigation ase yonglei melai naidana chatharakpani hairaduna final report pirakpa pawba ngaibiu haiduna members singbu themjingki amaromda Union Minister Sarbananda Sonowal gi mekaidagi Rajya Sabha da pukhalakiba Bills of Lading Bill 2025 House na khanraba matungda pass tawki adumoinamak Shiva Sena UBT gi MP Priyanka Chaturbedi na karigidamakta Ahmedabad plane crash ki preliminary report mari leinariba bureau asina nongyai matung pung ani tarakpada puthokibano hain hamkibaga loinana thawdo adugi matangda marik chumba pogdam yaude hiram asigi matangda Civil Aviation Minister Naidugi pakhum pami haiki wafam asigi pakhum oina Minister K Ramon Naiduna bureau asida aviation expert yaudi haibadu lali subject matter expert ani yauduna investigation da saruk yarakli atai engineer singsu saruk yari haiki charangnaba marakta BJP gi MP Baijayan Pandana Income Tax Bill 2025 Lok Sabha da table tau sahi humpu suraklaba bill asi matamga chunaba maongda semdokpa mathau tari haiki amaromda Finance Minister Nirmala Sitaraman nasu bill asi lebak asigi direct tax law bu matamga chunanaba sem saba bill ni haiki adumoinamak Lok Sabha da opposition members singi mekaidagi pahalgam terror attack amasung operation Sindur yauna tungan ba issue sing puthoktuna khanagadabani haiduna akanba protest satarakpadagi sabagi mifam makha satadana hayeng ayuk phawba yaithokki house ki members sing na satarakiba protest ki manung channa chayena duna leirakliba Justice Brahmabu logi matungina cherakpi naba wakatcheng sabha ani makta pisinarakhi members singi wakatagi Justice Brahmabu Delhi
High Court tagi Allahabad High Court ta halanaba khanganki amaromda party khenabagi wafam thidana constitution gi article 124 217 amasung 218 na piba provision singi matungina Lok Sabha gi speaker Om Birla laktokadabani haibagi aiba cherol member singa pisinaraki cherol asida Lok Sabha gi opposition leader Rahul Gandhi BJP gi luchingba Ravi Shankar Prasad amasung Anurag Thakur NCP SP gi Supriya Sule Congress gi luchingba singda KC Venugopal K Suresh DMK gi TR Balu RSP gi NK Premchandran amasung IUML gi Muhammad Barsina chingba sangnaiba member singsu khuyek pikhi amaromda Rajya Sabha dasu masigi member humdoina Sabha asigi chairman oidiba lebak asigi vice president Jagatip Dhankhar bu chairman gi phamdagi laukthoknaba aiba cherol pisinki nakala maromda Rajya Sabha gi chairman oirakiba Jagatip Dhankhar vice president gi phamdagi resign tawkhre hari ngasi parliament ki Lok Sabha masung Rajya Sabha gi nungzumi phamgi AHOUBA NUMITA Rajya Sabha gi chairman oirakliba lebak asigi vice president Jagatip Dhankhar bu Sabha asigi chairman oibadagi lauthokadabani haiduna Sabha gi member humdoina khuyek piduna aiba cherol pisinduna demand tawrakibadagi chairman Jagatip Dhankhar na mahak lebak asigi vice president gi phamdagi constitution gi article 67A gi matungina resign tawri haibagi aiba cherolama president Draupadi Murmu da pisinkhre phamtadopagi cherol Jagatip Dhankhar na mahak ki health care da miyeng changnaba masung medical advice ngakna chatnabagi damak pharmacy dagi resign tawbani haiki cherol asida prime minister amasung mahak ki council of minister na tawbimal khangba utladuna prime minister gi mamal naidraba cooperation amasung support pu ayhakna phampai ringaida thoidok hendokna khangba ngamki haina su phangdorakhi aduga member singdagi mangna phangkiba mahak pu lumna loduna thajabiba amasung makhoigi minungsi matam punamakta ningsingduna leiragani haina su phangdorakhi lebak asina kaknaba matamgi manungda semilonda singthaningai oina chakholakpagi damak apenba poi hairaduna asigumba lebak asina ahongba lakpagi tanja asi lebak asina achumba maongda kaikhumna horagadaba matam amani haina su phangdokhi